Loyalam E-PAO tabi bakutima po Hidrong Susmitana namitangi pau pizari ahan bida baru headline. Manipurda tholiba lan asi Loisinaba maitei amadi kuki phurup anigi marakta wari sananabagidmakta Amucogi Meeyoi ahum amadi Focs ki Meeyoi ahum Dehli Changkhre. Kuki sing highway singda athingba piba toklaba Amasung khutlai thadoralaba matungda condition yaudana wari sanaba chungani haina haumina phangdorakli. Manipurgi MLA khara Assamgi CM unaduna Manipurda tholiba irang asi Loisinaba honabada mateng pambinaba haijakre. Pause atona pijari. Manipurda tholiba lan asi Loisinaba maitei amadi kuki phurup anigi marakta wari sananabagidmakta Amucogi Meeyoi ahum amadi Focs ki Meeyoi ahum Dehli Changkhre. Hauzik Manipurda tholiba irang asigi waroshin ama puraknaba varat lengangna lokhalakpa khongthangi saruk ama oina hayeng April 5 da Ministry of Home Affairs na mapung oiba thodang loduna New Delhi da pangthoknaba thorang toriba Manipurgi kuki CSO sing amadi Maitai community gi CSO singi oiba mifam asida saruk yanakbagi damakta Ngasi All Manipur United Clubs Organization Amucogi President Nando Luwangna luchingba Meeyoi ahum amadi Federation of Civil Society Focs ki Vice President BM Yaimana luchingba Meeyoi ahumna saba team ama dingasi Dehli Changkhre. Wari sanaba asida saruk yagadoriba Amucogi Meeyoi ahumna saba team adudi Amucogi President Fairojam Nando Luwang Amucogi Hanagi President Ito Tongbram amadi Dr. Danavir Laishramni. Aduga Focs ki Meeyoi ahumna saba team aduna BMY Yaima amadi Focs ki maru oiba thodang loriba Meeyoi anini haina pauchi esina phangba pauna hari. Amaromda Amuco Amasung Focs na luchingba Meeyoi ahumna saba punna Meeyoi taruk wari saba asida saruk yanabagi ngasi Dehli thungkiba asi natana atei Manipurgi oina maitai community gi CSO singdi wari sanaba asida saruk yanaba Dehli changkhibagi paudi leitei. Amaromda maitai Amasung kuki community anigi marakta Ministry of Home Affairs na maru oiba thodang loduna Manipurda tholiba irang asi Loisinabagi matangda hayeng wari sanagadoriba asida kuki community gi karamba CSO singi luchingba sing saruk yagadage habedusu hauzik phawba khangba ngamdana leiri. Panba yabadi kotugi maikaidagidi tongan ba wafam ahum santa lengakta mangjongna thamkhrabani thamkiba wafam ahum adudi maitei amata kuki taba mafamda changhandaba separate administration gi waroshin purakpa amadi chahi ama ceasefire agreement tongnaba habasini hariba wafam sing asi varat lengakna thabakta onthoktrabadi mifam aduda saruk yaroi haba phawba phongdokiba laikhrabani. Kuki singna highway singda athingba piba toklaba amasung khulai thadorlaba matungda condition yaudana wari sanaba chungani haina haumina phangdorakli. Hayeng April 5 da Ministry of Home Affairs na kuki singi Civil Society Organization CSO sing amadi maitai CSO singa wari sananabagi silliba mifam asi Center Government na peace laknaba thabak tauri haiba utnaba matam lenba khongthangni masina yalhomi singi oina kanaba amata fangloi haina Federation of Haumi gi General Secretary Y Syam Khumana khudiyek biduna press ta thadorakpa cherolamana hari. Cherolasina hai kuki na wari sana dringei da condition ahum thamlakre ahanbada maitai amata kuki taba mafamda changhandaba anishubada separate administration gi waroshin purakpa ahum subada chahi ama ceasefire agreement tongnaba haibasini aikoina wari sanage saruk yage hairabadi aikoigisu condition thamgadabani wari sanagadoriba asi karamba kuki gano wari sanaba asida yaugudoriba singdu India gi citizen la karamba matamdagi Manipurda lerakhi habdu hana khanghan famthoi aduga lamsi yalhomi yet salai leiba singini moina laklaga khunda silakpani habasisu moina yaraba matungda wari sanagadabani madu natana kukina condition thamlaga wari sanabadi mifam adu makhoigi condition aduda wari sanabada yare haina kukina logani wari sanabagi kanabadu kukina loduna matung tarakpada makhoina piba condition ahumda wari sanakhre haina khudong chaba lawrakloi haninga leite hari. Cherolasina hai wari sanabagi mahut Central Government ki subject ama oiriba National Highway sing mipung khudimak free oina chathanba amadi singda labe maitegi lifam sing amasung puwari amadi natka sagonaba mafam sing ngak senduna tekta kaidana thamnaba hana honafam thoi maitai di
themage yani khulai pitho'i khulai thadoi haiduna apangba sibadu tawdaba fai kukina khulai thadok loi national highway thingani hariba asida India government na kari to fam thoi habadu hana tawbana nakal anigi peace purakpada mateng oigani hari Gerald asida arrebada haribadi wari sanage haraga government ka adum wari sanabiyu aduga maduda yalhomi gi interest sokhanbadi yaroi Kangpopi amadi Chuchampuragi Meeyoi kaya makhoigi maramdam Myanmar da chattuna lal yawbagi wafam lairagadi Myanmar da makhoigi separate administration fangnaba khwanaba fagani adu oirabadi Manipur da utangbigi potlumsi puroi Ngasi phawa India government na Myanmar refugees singasu shu tawnaba toktabag sigi nungi oiba wahantoktu Manipur mache tanaba amadi peace pamjaba yalhomi singda achauba chaitheng ama piribasini masi tungkoina tawdanaba su toktuna India government na lamdam asigi miyamgi khalaga thabakta onthokpam thoi Manipur gi yalhomi singi apamana nathairaga wari sanabagi wahanthok leigadra haiba wahangshu Federation of Hamina Bharat lenga ki mafamda hanglakli Manipur gi MLA khara Assam gi CM unaduna Manipur da tholiba irang asi Loisinaba honabada mateng pangbinaba haijakhrei Ngarang Guwahati da paisin kiba MLA kaya amadi BJP Manipur Pradesh ki official khara Assam gi Chief Minister Hemanta Biswa Sarma ga unaduna wari sanakhre hari Pau asina hai ngarang tongan ba pungphamda Guwahati da changkhiba MLA Govindas Konthaujam KH Ibomsa Singh TH Santi Singh M Rameshwar Singh K San Kumar Singh M Sushildra Maitei MD Abdul Nasir Amadi BJP Manipur Pradesh ki General Secretary K Sarat Singh na Assam gi Chief Minister Hemanta Biswa Sarma unaduna hauzik Manipur da tholiba irang asigi warushin purakna bahonabada lawbayaba thodang sing lawbiyu haizaki hairi Atopa paugi likhun amadagi ngarang Dehli da changkhiba MLA kharadi ngasi Dehli da yaukrei MLA kharana Dehli da paisankhiba adugi chaba maramdi khangbalai ngamdri Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Transgender singi awareness program pangthokhrei Transgender singi Westline survey ga lunana awareness program ama ngasi Imphal gi Palace compound da leba Castle Hotel da pangthokhrei Transgender empowerment through advocacy in Manipur team foundation ga khusam natuna Department of Rural Development and Panchayati Raj ki Manipur State Rural Livelihood Mission gi State Skill Mission na sinduna pangthokiba thoram aduda Department of RD and PR gi Manipur State Rural Livelihood Mission gi State Mission Director and Vandana Transgender Rights Activist Bonita Pebam Amadi Din Dayal Upadhyaya Gramin Kaushalya Yojana gi Chief Operating Officer Skills KH Bovin thoramgi maru eba mitungnen oina saruyakhi Program asina transgender person singi hingnabagi lambida achoba mateng oiba ngamlagani haina KH Bobina phongdokhi mahakna makhata na phongdokhi bada transgender personnel sing masagi oiba senthok lambi lehenaba rural self empowerment training institute skill singi makhada asigomba program asi pangthokpani program asina transgender personnel sing masagi senthok lambi hingnabagi lambida achoba mateng oiba ngamlagani hairaduna thoram asida saruk yaba phanghodraba transgender singna Moirang Khomda leba State Rural Livelihood Mission gi office da laktuna kari thabak thoram sing tawba yai haiba tana si haiba wafamsu appeal tawkhi YJ Kumar na social media da thagatpa wafamda arambai thengol pankhiba adu aranba wafamni haiduna ngasi imasing da sengdokhrei Hana Manipur gi Director General of Police DGP amadi Deputy Chief Minister Oiramba Yumnam Joy Kumar na social media da Manipur da thokliba irang asi arambai tengol na hawbani haina phongdokhiba wafam adu sengdoraknaba matam thakhrabasu ngasi phawa sengdoktana lebagi mayokta Manipur gi tongan ma mafamdagi lakpa ima kayana Jai Kumar Naurem thongda leba mayumda thomjengkhrei Masigi mangoina na Jai Kumar gi imungi akoiba mafamsingda security na ngak senbagi akanba checksing thorangi thabak paikhatkhi Ima Singh amadi State Force anigi marakta wari sanaraba matung Meeyoi tarukna saba team amana Y Joy Kumar unaduna wari sananabagi damakta changkhi Pau asina hai Ima taruk aduna Y Joy Kumar unaduna wari sanaba matamda mahakna social media da phongdokhiba wafam adu sengdo u haina Joy Kumar gi mafamda thamki maduna Y Joy Kumar na thokiba thodok adu misunderstanding
understanding ni mahakna social media da thagat khiba wafamda arambai tengol haina pankhiba adu aranbani arambai tengol haibadu kakthatlaga ngarangmak social media da thagat khre haina su mahakna ima singi mafamda phongdokhi hairi amaromda ngasi waju kumargi mayumda paumi shingi oiba mifam ama pangthoki paugi mifam adu loidringe cherakta IRB personnel amana paumi ani haibadi mami TV amadi IS komgi paumi Suresh Malemgi khudang paiduna thokro haiduna chingthoki paumi mayamna tawriba thawong adu pendaba phongdokhi loinana IRB personnel aduna mana tawriba thawong adu lale haina sengdu haina taksinbadagi IRB personnel aduna mahakna paumi anida tawkiba thawong adu lale haina sengdokre hari panba yabadi Joy Kumar ga imung shinga unaba changdringe mangoinana Manipur apunba ima singi president Thongam Inaucha Devi na phongdokhibada Waju Kumar na social media da yumpham yawdaba wafam kaya phongdorak libasi tasengna aranba wafamni masigi damak matam thaduna sengdoknaba wafam masamakta khangan khiba laikhre aduma pu ngasi phawba thawa sadaba mawngda laithokpa asi lamdam asigi oina laibak thibani Manipur da tholiba irang asida arambai tengol gi icha singna thang ten paiduna miyambu kukina nongmaina kaptuna talakpatagi kalaktuna lakhibani Jai Kumar na phongdoli ba wafam sengdoktaba tarawadi matam chupa bot amuk hanat lepa yaroi haba wafam su phongdokhi Security force na khulai kaya fagat khre Security force ke kangbuna Kangpokpi district ki Kaithal Manbi police station gi manung chanba S Mongpi amadi Yangangpokpi police station gi manung chanba Saivon village sa chathakiba operation da kuki khulai paiba singna saramba bunker tarahumdoi thugai kibaga loinana khulai kaya fagat pangamle hari Police ki pauna hai ngarang Kangpokpi police station na konba S Mongpi da chathakiba operation da 7.62 mm gi SLR ama magazine ama 303 rifle ama magazine ama SBBL gun ama 9mm pistol ama magazine ama 9mm pistol ama magazine ama SBBL gun ammunition ahum 303 ammunition ahum long range pompey bomb modified ama medium range pompey bomb modified manga short range pompey bomb modified ani tear smoke cell smoke nose ahum cartridge kuntranipan mm anti riot ama M set by Fang ama fagat ke hari makhatana Yangangpokpi PS ki manung chanba Vival village amadi Tichin village ta chatakiba operation da tongan mafam singda kuki khulai paiba singna saramba bunker tarahumdoi thugai kibaga loinana khulai kaya fagat ke hari pau asina hai operation aduda 12 bore single barrel rifle ama heavy bipod mountain pumping gun humpu mm caliber ahum heavy bipod mountain pumping gun yangkhai manga mm caliber ahum heavy bipod mountain pumping gun nifumanga mm caliber ama pumpy bomb maudrani thoi mm caliber ahum caliber pumpy bomb humdrat manga mm kunhumdoi pumpy bomb humpu ml caliber taramathoi pumpy bomb nifumanga mm caliber kunmathoi fin established pumpy bomb nifumanga mm caliber taramathoi empty cell pumpy bomb nifumanga mm caliber mapan kg manga lomba vermis electronic IED ani amadi 12 bore ammunition ahum fagatki fagalaba polam sing mari leinaba police station singda khusina khre hari saisakpa Raju nonggi thongalda bom thamjilamle lamdam asigi matam isegi saknairaba saisakpa ama oibata natana Manipur film gi actor amasu oiriba miyamna Raju nong hairgi hena masak khangnaba Meeyoi asigi yumgi thongalda ngasi ayuk bom ama thamjilamle hari Pauche asina phangba paugi matung inadi Imphal West Police Station gi manung chanba Manipur Legislative Assembly Complex ki maning thangba thangmaiban lela sing khongnang khongda leiba Raju nonggi yumgi thongalda masak khangdaba singna bom thamjilambani hari ngasi ayuk pong 8 rom tarapa matamda imung manunggi Meeyoi singna bom adu thengnarekhibani tungda police ta pau piraba matungda asoyang angam yaudana Manipur police ki bomb expert ki team na bom adu lokthokre hari adum oinamak bom adu kanana kari maram gi damak thamjillambano haiba hauzik phawgi oinadi chap chana khangmangamdri plastic ki polam sing sizinaba nungai adubu masina akoibegi phibam amadi Meeyoi hakselda angakba fangna akaiba piri haina RK Dines na phongdorakli Industrial composting ki pambai letraba Manipur da single use plastic na kangfal gi sarukta paifam chalaktrei plastic ki potlam thingzenduna atopa pambai sizinaba nathana atai pambai leite haina mahut ki principal secretary RK Dines na phongdokrei
Wafam asi ngasi Department of Mahut Directorate of Environment and Climate Change samadi Manipur Pollution Control Board ka puna khusamnaduna consultative workshop on plastic waste management rules 2016 van out single use plastic items haiba timda Imphal Hotel gi sangai hall da pangthokre Thoram aduda Mahut ki Principal Secretary R.K. Dinesh, Forest Environment and Climate Change Department ki Principal Secretary Arun Kumar Sinha, Director Vraja Kumar Tongbram amadi Social Welfare Department ki Director Ngangom Uttam Singh na chingmana maru aiba Meeyoi oina sharu yakhi. Workshop aduga mari lenana Mahut ki Principal Secretary R.K. Dinesh na hai. Plastic ki potlam sing sizinaba nungai adubu masina akoibegi phibam amadi miyoibegi hakselda angakwa fangna akaiba piri. Manipur gi oina lamdengda leiba solid waste management da hauzik plastic ki potlam singna pathokduna leire. Recycle waste to energy industrial composting ki khudong chaba leitraba amadi logi matung ina mai thadoktuna manghanba su yadaba plastic ki potlam sing asi matam chana thingzindraba amadi atopa upai Thiaudrabadi Imphal gi lambi sorok pumbada plastic na wai charapagi phibam lakani haiki mahakna makhata na hai nongju tha mamangda khutsem gi ichau thokpa hanthanaba mari lenaba department na Imphal gi mafam kaya da leiriba iram nala sendokna bahonari adubu mafam ayambada plastic ki potlam singna phunjinduna leiramki Maram aduna plastic sizinabagi chang hanthanaba import toriba sing yoliba kangbuna masi sizinariba singda awareness pibagi mathau tare haiki loinana logi matung inna penalty punishment pibagi mathau tare haina phongdoki Workshop asiga mari lenana Environment, Forest and Climate Change Principal gi Secretary Arun Sinha na phongdokibada Manipur Plastic Policy 2022 mapung fana implement tawnaba Forest, Environment and Climate Change ki maikadagi official singi pukning chingsingki handak ikui kuidana Manipur da thokiba ichau aduna mafam kayadagi plastic ki polam sing ising ichial da chenthaраktuna loktak pata chentakiba asi labak thibani Manipur Plastic Policy 2022 gi matung inna plastic ki polam sing yoleba stockist distributor singna kanglon ngakna chalamdaba thingnarbadi lupa lising ani dagi tara fawa fine thianba amadi commercial license kakthakani Street vendor singi oinasu lupa chani dagi lupa lising ahum phawa fine thiba amadi trade documents sing sis tawshinbana chingba kanglon kaya yauri hainasu mahakna makhata na phongdoki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana pizari Manipur da tholiba lal asi Loisinaba maitei amadi kuki phurup anigi marakta wari sananabagi damakta Amucogi Meeyoi ahum amadi Focs ki Meeyoi ahum Dehli da Changkhre Kuki sing highway sing da atingba piba toklaba Amasung khulai thadoroklaba matungda condition yaudana wari sanaba chumgani haina haumina phongdorakli Manipur ge MLA khara Assam gi CM unaduna Manipur da tholiba irang asi Loisinaba honabada mateng pangminaba haijakhre Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari